Manipur Daramatoy Suba Annual Sports Meet 2021 IPR Minister T.H. Biswajit na haudokre paumi singda COVID-19 ki vaccine kapagi wafam cabinet mifam da puthok lagani haina minister na phongdokre amasung India da coronavirus ki anoba case lising humpunito henkalagtuna apunba case crore amaga lakh tara mapan ki lising nipan henkre pagalapagi chang chada marputara marigata nipan mangada hantarakle Mayam Kurumjari Adom Yang Biri Impact News ni ay Pinky Okram na husipung jasi faubagi marui papausing miyam da pizari. All Manipur Working Journalists Union na sinba journalist singi Taramatoy Suba Annual Sports Meet IPR Minister T.H. Biswajit na haudokre. Paumi singda COVID-19 gi vaccine kapagi wafam ngasi famgadaba state cabinet mifam da puthoktuna khanaragani hainasu Minister Biswajit na phongdokre. Thasigi kuntra matoi fauba tongan be event kaya galon na pangthokadaba sports meet haudokpaga mari leinana senglaba kanglagi laifam lendagi minister na luchingduna journalist kaya galon na maira lauki Kangladagi maira adu Manipur Press Club fauba puraklaba matungda minister na amzugi firal chingkhatuna sports haudoki firal chingkhalaba matungda minister na yausang kumai marak asida miyamna thabal chongba phangdaba amadi shumang lila yengba phanglaroi haibagi nungaitaba ama leiriba asi tawbiganu maru oina hauzik leiba leibak asigi ayambada COVID-19 gi anisuba wave ama lakliba sidagi cheksin thorang lokhatpani maram asina miyamna COVID ki anisuba wave asi ahanba wave dagi hena sathi haiba asi khangbiduna laina asidagi punna cheksin thorang lokhatminasi haiki At the same time, the vaccination to is not possible. I don't know why the press documented maru oi. I don't know kaigumba masigi posigi when I see cabinet meeting late. Tangatarga, I am Baganana, Hena Pambado, Pamdo Shaw, Masukaramanda, MLA or coming the capture or Habugumba, see the Labanina, Masiswan, Hogdokar, Sin and out again. Good tradition, Namuina, Kukungi, Oyoxing Festival, and Lakomatam, Daikoshi, Yamna, Faniki, Koshi. Pun mangadrang moidra haidana adu koi government issue koi leliba tuan ba koi yamna thaban chomna chingba si koi khud direct samna bugumba aduga leila yengba si lekai de yamna kungchan na yengba nu tawbudina masi amu hanna repeat tawra ga de aphaba oide economically amde khoi socially oide habagi decision amaglona na koi sports ti lana tawya habagi wakhalonda tana koi sidagi hena phajaba mongda amadi hena akoi tinjang kajang de citizen am oina bagi wakhalonda aduga achumba spirit aduga thona phabagi spirit to utpa orisunu Miyamna government ka mari leinaba tax fees amadi payment online ki khuthangda thibada khudong chahannaba gidamakta Chief Minister N Birena e-government receipt accounting system e-grass portal launch tawkre Miyamna e-grassmanipur.nic.in da matam ama hekta da changlaga amadi araiba maongda payment tawba yahalagani loinana e-grass asida professional tax PT amadi value added tax VAT payment tawbagi khudong chabasu athuba matamda lehalagani hairi Women Action for Development Nasinduna consultation on need of strategic reform of approach to curb the crime against women and children in Manipur haiba thimda nongmagi oiba khananenabagi mifam ama ngasi pangthokre yaksam kumai manungda nupi angang singi mathakta izat manghan bayauna miot minai gi thawong kaya thokpana mama mapa oiba sing yauna stakeholder khudingmakna cheksin na leiba changi haina Women Action for Development gi secretary Sobita Mangsata bamna thamlakli ngasi North AOC da laiba classic hotel da pangthokiba thoramadu ka mari leinana Sobita Mangsa tabam na hai yauksangi matamda nupi angang singi mathakta miot minai chathaba nupi kaya butam thina rape tawba amadi hatpagi thodok kaya lamdam asida thokpana miyamna cheksin bachangi kumai asigi manungda mama mapa oiba sing loinana local club amadi meira paibi singna asigumba thokhaidaba thodok wathok asi thokpadagi kannanaba mikup nahum singna leiba matam oire haiki ngasigi mifam aduga mari leinana Imphal Times ki editor Rinku Khumukchamna role of media and challenges in dealing crime against women and children
Imphal West Additional Superintendent of Police NG Ratnana challenges on dealing crime against women and children and way forward to overcome the challenges. ICDS Superintendent Imphal District K. Belaranina role and challenges of ICDS in dealing crime against women and children. Sadar Baptist Association ki President San Yaula Ramanna customary and legal conflict in dealing with crime against women and children. Waiton Gram Panchayat ki Pradhan Shurbalana role of Panchayat and experience in dealing with crime against women and children haibathimda wangangki. Yausangi manung se mamangi experience matungina crime against women and children, rape kumba, domestic violence kumba, hat laglang thomba kumba se mamangi experience matungina yam taweba yam thoeba adum crime se thohon basodum yaur kaneba aduna masimasu aina mayamda parents singda duga civil society khuding makta mipung khuding makta aina appeal tawjaning base akoina yausang manung sida crime se thoktanabagi damakta akoi section si aduga lawba yaba akoi club mera paibi leiba mayam singsina su step Lokat Minasi is high sanasu imung manungi zai su section basi mathau tai. Bisnupur District ki Ahanba Police Community Liaison Group Haudokpagi annual meet pangthokpagaloinena district adugi police cycle patrol team amasu DGP LM Khautena lamthaduna mathau tawba hawankre. District Police Bisnupur na sinduna ibudho mayangamba sanglenda pangthokpa thoram aduda district adugi police station singda thabak tawgadaba cycle patrol nifu lamthaki. Thoram aduga mari lenena DGP LM Khautena haukiba chahi khara sida lamdam asida yamna ingtappa Maikai Romda Changsilakli, Masigi Maruiba Maramdi, Miyam Amadi, Police Anigi Marakta, Nungsi Chanaba Henkalakpakini Haiki. Thoramadu Busin Langliba, District Police ki SP, Priyadarshni Laishramna, District Asigi Tongan ba, Mafam Singda, Garina Changbaya Dabayauri, Mafam Sing Adu, Cycle na Yausinduna Yamna Tuna, Police na Miyamgi Matiang Pangbangam Nanaba, Cycle Patrol Team Haudokpani Haiki. Thoramaduda DIG Zone 2 gi Clay Khongsai, ADGP Zone 2 gi Asutosh Kumar Amadi Liaison Group ki member Singalonina CSO Amadi Mera Paibi Singna Sarukyaki. Some district will have more problems with regard to militancy. Do not take the sensitive from law and order point of view. Agitation. Adum mayabul thiyena by district policing. Moi district requirement matuna program se bakhalaga public ki mating loraga kamai na koi ki shanti propya ni kamai na koi ki anti social elements mein thengmin na hoya gani for the betterment of society cycle mana dum thapam le yosan ba ya ba jaga thana de di adum yam he na koi ki hek nakpa mak se koi da ba adugumbagi jaga sing da koi certain coverage pi ba ya ba cycle patrol unit in service for the people, we will be able to do and perform our duties more efficiently. Manipur College ki Nasa Mukt Bharat Abhiyan Club amadi Imphal West ki district level Nasa Mukt Bharat Abhiyan Committee ani na sinduna Nasa Mukt Bharat Abhiyan ki matangda nomagi oiba awareness program ama pangthokre India ki Ministry of Social Justice and Empowerment ki mityeng makhada college asigi auditorium da pangthoki ba thoramadu ka mari lenena college asigi principal Dr. W Samarana thoramasi India da ki drug maru fangna muthanana bachang siliba khongjeng asibu saukat po oina college asigi mahiroi singda drug ki matangda wakhal tahanana ba pangthokpani maru oina thoramasida tongan ba akhang ahi singna mahiroi singda drug ki mangjaba amadi drug na khunai da piba chaitheng sing adugi wangangduna mahiroi sing asi drug tagi lapthok hanana ba hotnagani haiki Achawa mass rally 100 meter around the campus of this college. Akoi chali akoi nisha yon ba na chingba akoi bisam ta tawe aroi aduga akoi college se drug free college ama oiba na akoi wasak tana ngasi maksida so akoi gi mass kanoma message ama mayamda drug na chingba se sin aba yaroi kariguma sin aba leigiba lekai da leira pawda moise tati tawe na tawbida ba amusu moja chum lambida ubira ba haiba gi pandam masigal orina koi ngasi se message ngasi gi mayam deliver sigi khudong jabaloga message spread ta hoge hona ja ki
Wangmu Terada Yumda Loiba Sankaya Anoba Layong Amanaduna Siba Yauri Haina Ngarang Impact News da Yauna Media Kharada Yaukraba Matungda Ngasi Kakching District ki Veterinary Department ki Maru Oiba Officer Laktuna Yengsin Kre Kakching Veterinary Hospital ki Veterinary Officer Dr. S.S. Brojendro na Luchingba team aduna Yengsin ba aduda Wangmu Teragi area singda Hauzik Naduna Lairiba Sansing ki sample sulogi Khongchat adu ki matangda Veterinary Officer Dr. S.S. Brojendrona ngarang media da yaurakhiba pau adu ki matung inna spot verification tawre loinana hauzik sansing asi dagi lauriba sample sing asi laboratory da test tawthoktuna athuba matamda mathau taba layeng chathaba hauragani maram asina san loiriba wangu gi miyamna mipaiba tawbiganu haiki Board inquiry da yeng bada san singsi diarrhea torami I yauba diarrhea ne mucus phajana thore maduna atopa laina khara oiramba yai haibagi suspect laibadagi koi anaba san singdagi magi mucus collect tore through anus dagi duga koi ngasi maksi directorate ta lariba koi dialab ta thajilaga wangu gi site ta nariba laina si kari no haibadu koi khangdo matungda department gi site tagi lokhotpa yaba action na do koi chap chana lokhonaba tawjagani haibadu MJ Nariga ki makhada suki bithabak ki sel Mars kunga mapan fawb ki manungda pithoktrabadi wakat mifam yauna khongjen kaya chathanana basem sare haina All Hunfun Tang Association AISTA na hairi Ukul district ki Hunfun jurisdiction na konba locality kunga nipan ki apunba body ama oiriba All Hunfun Tang Association AISTA gi Wino Bazar da leiba office da chathakiba pawgi mifam amada Association asigi President John Mi Raleng na hai mafam asigi chawkhat thawrang gi damakta MJ Narega gi makhada numit yangkhaini gi thabak sukhraga numit taret khaktagi sel pi khibani sel punna pithok pidabana khunja singda chawna khudong cha daba mayok nare hairakli lehoriba sel sing asi lengak na thuba matamda pithok pinana basu pukning chingsilakli Machugi kumai yausangna lakpada state asigi miyam maru oina maitai community ki mafamda Chief Minister N Birena yaifa pauzel pirakli Chief Minister na makha taraduna kumai asina grassroots level gi sana khotna babu promote tawduna miyamda afaba pauzel piri loinana kumai asigi harau tayamba marakta aikhoina COVID-19 dagi ngak thoknana ba laukhatliba thawrang sing kawroisi hairakli amadi COVID-19 pandemic asi yenglaga chahi asigi oina thabal chongba amadi jatrawali pangthokpada leingakna athingba thamliba asida miyamna saugatpiyo haina appeal tawrakli Lamta thagi thanil numita ki hauduna numit mangani chupna chathagadaba machugi kumai yausangka mari leinana Manipur Legislative Assembly ki Speaker Yumnam Khemchana lamdam asigi miyamda yaifa pauzel pirakli Manipur gi oina maru oiba kumai amasu oiriba yausangna lamdam asigi miyam gi punsida nungai yaifaba harau tayamna pirakpa oira sanu haina speaker gi cherol asina makhatarakli Matang swai sa break amalawzagi break ki matungda malem amadi India gi oiriba COVID-19 case ki update amadi Manipur amasung malem gi tongan ba ipaw sing puduna lakjage Impact News pumiing taduna lay Mayamba mukha na taram na okchari bulletin asigi makhata ba paw miyam de pizari Laibaga sida anauba case lising homfunito henkalaktuna haukiba tha mangada COVID-19 gi positive case masing yamna hengatpa numit oire Panba yabadi haukiba tha mangada anauba positive case hengatpa gi masing yamna nemlurabani Haujik laibaga sigi apunba case crore amaga lakh tara mapan ga lising nipan henle haukiba pung kunmari da nauna miyoi chani ga marfutara mathoi leina asidagi laikhidre apunba laikhidaba masing lakh amaga lising homfu mathoi ga chani nifu sure leina asidagi nauna miyoi lising kuntraga chahum marfutaruk layeng badagi fagalakhi bagal loinana hauzik fawbada apunba discharge tawkiba masing crore amaga lakh tara ni thoi ga lising marfutara manga henle fagalakpagi chang chada marfutara mariga 10.9 da hantarakle hauzik fawbada leibak asigi apunba miyoi crore manga ga lakh marfu mathoi ga lising mapan ga chatret humbudra humdoi vaccination tawkre Haukiba pung kunmari da nauna miyoi lakh kuntaru ka lising manga ga chahum kuntra humdoi vaccination tawki nakalammaromda covid ki case henkalakpa asidagi laukhatpa cheksin tawrang oina Maharashtra government na state asida hayeng nomaizing numitagi numidangi matamda curfew thamlagani haina lauthokre
कोविड न ख्वाइदगी सोकलबा महाराष्ट्र स्टेट की चीफ मिनिस्टर उद्धव ठाकरे ना कोविड की केस हंथाननबा खोंथांग असि लौखटपनी हाइरी स्टेट असिदा लैरिबा शॉपिंग मॉल सिंग नुमिदांग पुंग 9 दगी अयुकी पुंग 8 फाउबा थोंग लोननबा खंगनखी अमरोमदा मालेम की ओइना हौजिकसु यूएसए न कोरोना वायरस न ख्वाइदगी सोकलबा लेबाक ओइरी ब्राजील न अनि सुबा अमदी इंडिया न ओम सुबदा लैरी मालेम की ओइना अपुनबा केस करोड़ 93 लाख 38 के लिसिंग कुनगा 8 हेले लैखिदबा मसिंग न लाख 38 का लिसिंग मरफूगा चामा हेनबगा लोइना डिस्चार्ज तौखिबा अपुनबा मसिंग न करोड़ 10 लाख 19 के लिसिंग मरफू 3 हेले अवांग नोंगपोक लमदम की ओइना अरुणाचल प्रदेश ता कोरोना वायरस की अपुनबा केस लिसिंग 13,994 यौख्रे एक्टिव केस अनि लैरी असम न कोरोना वायरस की अपुनबा केस लाख अनि के लिसिंग 19 के चामगा हुमुद्रा तरुक यौदुना लमदम असोम की ओइना लैना आसिना ख्वाइदे की सोखलबा ओइदुना एक्टिव केस न लिसिंग अमगा 493 लैरी मेघालय दा कोविड 19 न नारबा मी मसिंग लिसिंग 13 का 19 यौख्रे एक्टिव केस न कुनगा तरुक लैरी मिजोराम दा केस लिसिंग 3 का चामरी होमफु हुमदोई लैरी एक्टिव केस न कुनगा तरुक लैरी नागालैंड स्टेट की ओइना अपुनबा केस लिसिंग 92 का चनी कुनगा 5 यौख्रे एक्टिव केस न मरी लैरी सिक्किम स्टेट ता कोविड 19 न हलबा मिगी मसिंग लिसिंग 3 का चनी 15 यौख्रे एक्टिव केस न 94 अमदी त्रिपुरा की ओइना अपुनबा केस लिसिंग 53 का चामरी मरफू 10 यौख्रे एक्टिव केस न 51 लैरी असम अमदी वेस्ट बंगाल की असेंबली मिखल की अहानबा तांकक की वोट ngasi थादनरी असम की ओइना अयुक पुंग 8 तगी नुंगथिल पुंग 3 फाउबा वोट थादननबा ECI ना मतम पीरी असम की डिस्ट्रिक्ट 93 की कॉन्स्टिट्युएंसी निफु 8 मिखल असि पांगथोकली मिखल असिदा नुपी मिरेप कुनगो हुमदो याउना अपुनबा मिरेप चनी होमफु मरीना सीट निफु 8 लंबा तौनरी थर्ड जेंडर वोटर चाम कुनमरी नुपी वोटर लाख निफुगा लिसिंग 19 याउना अपुनबा वोटर लाख मरफु माथोइना मिरेप सिंह असिगी लाइबक लेपकदौरी नाकल अमरोमदा वेस्ट बंगाल की ओइना वोट थादबगी मतम असि अयुक पुंग 8 तगी नुंगथिल पुंग 3 मखाई फाउबनी डिस्ट्रिक्ट 5 दा नुपी मिरेप कुनगा माथो याउना अपुनबा मिरेप चामगा मरफु 10 माथोइना सीट 19 दा लंबा तौनगनी नुपी वोटर लाख 19 का लिसिंग कुनगा मरी थर्ड जेंडर वोटर होमफु हुमदो याउना अपुनबा वोटर लाख 13 मरीना मिरेप असिगी लाइबक लेपकदौरी लेबाक असिगी तोंगान तोंगान बस स्टेट मरी अमदी यूनियन टेरिटरी अमगी असेंबली इलेक्शन पांगथोकदौरिबा सिगा मरी लेनना अप्रैल 19 फाउबा मिखल की एग्जिट पोल अमदी पब्लिक ओपिनियन न चिंगबा पांगथोकपदा इलेक्शन कमीशन ना अथिंगबा थमख्रे इलेक्शन कमीशन न थोखिबा नोटिफिकेशन अदुगा मरी लेनना ngasi हौरगा पांगथोकनगदौरिबा आसाम केरला तमिलनाडु वेस्ट बंगाल अमदी पुदुचेरी की असेंबली इलेक्शन की रिजल्ट का मरी लेनबा एग्जिट पोल सिंग प्रिंट अमदी इलेक्ट्रॉनिक मीडिया दा फोंगदोकपदा अथिंगबा लैगनी हाइरी मिखल असिगा मरी लेनना मिखल की रिजल्ट ओपिनियन पोल पोल सर्वे न चिंगबा अमता इलेक्ट्रॉनिक मीडिया ना मिखल लौरबा मतुंग पुंग 95 की मनुंगदा चथाबा यारोय हाइरिबा असि लेबाक असिगी तोंगान तोंगान बा स्टेट खरदा पांगथोकदौरिबा मिखल अमदी बाय इलेक्शन असिदसु अदुमक अथिंगबा लैगनी हाइरी हौजिक सानबगी पाउदा तरामरी सुबा आई लीग की चैंपियनशिप की मैच ता ट्राउ अमदी गोकुलम केरला अमसुंग चर्चिल ब्रदर्स अमदी राउंड ग्लास पंजाब ना लंबा तौनरगनी ऑल इंडिया फुटबॉल फेडरेशन की मित्यंग मखादा कोलकाता ना युम्बु ओइदुना जनवरी 9 की सानबा हौखिबा फुटबॉल लीग असिगी ngasi सानगदबा मैच ता ट्राउ अमदी गोकुलम केरला अनिना नुमिदांग वाइरम पुंग 5 ताबा मतमदा किशोर भारती क्रिंगनगन स्टेडियम दा लंबा तौनरगनी अतोपा मैच ता चर्चिल ब्रदर्स अमदी राउंड ग्लास पंजाब अनिना सॉल्ट लेक स्टेडियम दा नुमिदांग वाइरम पुंग 5 ताबा मतमदा लंबा तौनरगनी
LGBTQI singbu sana khotnabada pukning thawgananaba mayai koibida leiba PCC ground da numinini chupna chatharakpa Queer Games Northeast 2021 ngasi loisinkhre loisinbegi thorom aduda transmen singi football exhibition match amasu sanaki exhibition match adu ya all green amadi white team ani na sanaki match aduda ya all green team na goal ani Chanduna white team bu maithi ba piki thauramadu social worker RK Rameshwar Jenny Khurai amadi PCC club ki president in charge Ais Heramani susaruk yaki Manipur da ahanba oina snooker tournament 2021 ngasidagi uripok khuman them laikai da leiba main cave pool and snooker The main cave pool and snooker na sinduna ngasi dagi hauriba tournament asi tha siki tangkun ga mafam phauba chathagani tournament asida punna sanaroi kunga taruk na saruk yari tournament asiki matang da main cave pool and snooker gi proprietor Asem Rosanna hariba masana asi Manipur dasu pamnaba henkalakliba asigi yenglaga masana asibu thawai yauriba singidamakta platform ama semgatpani masina sanaroi sing asibu national amadi international gi tournament kayada saruk yaba ngamnabagi thauna ama haplagani haiki Arabida bulletin sigi headlines amukahna miyanda thamjari Amzugi Tara Matoi Suba Annual Sports Meet 2021 IPR Minister TSC Swechna Haudokre Paumi Singh the COVID-19 ki vaccine kapagi wafam cabinet mifam da putoklagani haina Minister na Fongdokre Amasung India da coronavirus ki anauba case listing hopunito henkalakuna apunba case crore amaga lak tara mapan gilising nipan henkre pagalapagi changcha da marputara mariga 10 nipan manga da hanrakle